Satyasu upailetre maramadura mahaksu Monisagi Instagram account adda mahana DM tawdana mahakki number thajalami aduga phone taro haduna mahana Monisana mangona phone taro pangaijarami adupu somlakana Monisana di mahakki message adu amata paramkhide masida mahana Monisagi number adu piro haduna hajagi tawjaba taragasu masiduna mangoda langna birani khaladuna mahana masidagi number adu hangkhide madigdi masina mangoda ikhang khawdra video calling tawri hi Asai nang nupi una selu betul betul kamai terke nupi itu paham labo. Madura somla kena Satyana yam lahina dah bamungda. Kesupu dikai tidak ya beri yare. Kainu yare bo. Yare habidi meeting do phadana nanti jana tau kia be wani. Madigri masih itu na. Hai, wati warem ngakanu. Mangon hena phasa nupi nang panggada bana tiko. Aduga adumana sum tau tunai tiara kali nang nupi tipang dana liktare. Madigri mawai itu na phone pai. Hai. Nang bu lohong ni bagi wakalong kasi bu am terlihat berjalan ni. Loi nasi na sonak kanda nang lohong na bagi matang si hai hai tu na ibu kok cik pemiau ni. Mari di masjid tu na lah tu na nang na nupi una bapa tamda siam na karan tarik sekai kino ba. Ada fari ni nupi tu kita nampak tu di lahu tak pernah bu. Wafa murtar bapa tamda sonak kanda Satyasu ikai tu na lahu be hai tu na kumjarami. Adu targa di wali sana rokai no hai tu na mobile tu na rakhi. Madu lagi di Satyasu hoi bai hai tu na kumjarami. Masjid tu na phone tu pur tu na cali masung. Nang babaga bersama berhantu na hangi. Masih nama pakai wafam itu harap pembuat tamda somna kanda. Satya diam lah hina dapat foki amasong phone itu tamda gaya tu nama phone tamki. Madi di Satya so pakai itu tu nama hak posta komentar mi amasong ai Satya ni hai tu nama hak number itu pirami. Ngahal itu mahak so monisana mongol phone torok per hai tu na ngai tu na leki adubu monisana di mongol phone torok kitre. Monisagi posta mana phone number hapse lo betagi. Mathong orang kanda mi kya bermada mongol phone torok ki. Asam tahu tu tanjadra mahaki doorbell tu kili hai tu na doorbell tu hang tu pasal bama tamda mahal thunga tu hek hang tu bama tamda di mahaki mamanda Monisha lep tu na lemai monga tu urui mah kampre khangi masinda brasama su leng tu na leri pani Monisha bu urba matamda mah kampre khangna tu na akhako miri tang ngai mo hadra mahasu brasa su taw na thoraki Monisha su parcel ma payo lemni haibidi mahaki da mata porpa parcel ni parcel du lor bama tungda Monisha da changu hadra ha bama tamda mada Monisha na Aku, nang na isi pound double liter agadi amusong aku ni tahu siapa tapi tu pound double liter agadi. Aku lengan tanah hadu pirip piyada bera. Madu wana timi hadu Satya hari, madu Monisha. Aku ni ngarang patuna plant orang makra kebam tungda nang na. Aku le phone pau tu Krishna kamai toriba. Nang na aku semana boy tu wimong sida iyam hina de. Masih hai gina lapun hadu Monisha mapu madu tolai. Mari di Satya sumah aku tanah tu. Aku mi, apa aku mi. Aisyah nang wanda pau pau nuna bapa ni yam nanti honda kibani. Adu upay toriba ni. Atina tidak, ay nangone ngana number do, lahobdre, aduga, auto maning da suai na kuitan dana duna nangone number do lau na bahona bani, adu upay lihidre, wapam muda taba matam na Monishana, alu taraga dino koi na sidagi number lau waya da bro. Atay na tidak, ay so koi siya kawai siya na ba matam da, nangi number do lau waya na haidu ure, aduga nangi number do mangone ang lau matam da ay so kara ikara ba. Ay gamay tazo hay no haidu na Monishana hapang matam da, ay nangone ngarang Instagram do message kaya mong tabani, madulang Monishana ay message pati, adu na nina ay nangone da nangi post na comment piramido. Kali kamen pili pano hai tu na pemata na mahana posa tu putol tu na call me ai Satya ni aduga ai na marselai re tu na nangwan thak bani like publishing on function mari di Monisha na no la tu na kaino nang torisina hai tu na re law sang se hai tu na makhoi ni imung na sang khe madi di imung na sang pemata da bachelor amagi mai mase asum na phasabra ni hai tu na re nang di icham chamba designer ni hai tu na khalo bani adubu nang di yam phasana afam mase bo leting to na thamni ni mari di Monisha chama pham madra phame Pakang amai mai nega habis thasade ado nathanda leibasida ithanda budi leibana teda hanadi imung manu puna lembani akoi se chu lohong laduna ma ki nupai mai chakre adugo baba su ma ki maya mai mai lekre nong phadoga dilai ado chalongge su chamla thokre porogu yade leiru sora haduna ri madura yani haduna Monisha na sukum jarami madigi dina kai kai chare haduna hangi thoiduk babu disal teda do nang na oda topse ga chamina lure ka toroge akoi yumda hamba la bu nang asiri jaga drane Nang kita muda ina hau thong lwe, mada nang bu thong thapa ka hebrane, ado nang kai chapa pamge, saning bado hayu tana, mada da Monisha na matan biryani ka zira sambar ka saning hayu tana re, apa merta rupa matam da somla kanda, nang leramu ai kai tenjalu hayu tana apa matam da ai semua apa masra itana le betale, nang ka jamina rose hayu tana makwai ne ka tel tam na lakhe, mata usun na makwai su sale be lakhe, ado ka sale be lore pa matum da, injana pile be la matam da su injana pile pa matu da. Monisha ki fan thang narami amasong photo ka phalame madigi di Monisha so mahaki ma phimaro yom laduna nangi yum do kani le bina try tuna re madu le kinu haduna re ado ai yum di nang di kamlo khangli ba haduna Monisha da hangwa matam da
ꯅꯪꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯂꯩ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯒꯤ ꯊꯥꯒꯠꯂꯛꯄ ꯄꯣꯁꯁꯤꯡ ꯑꯗꯨ ꯁꯇ꯭ꯌꯥꯁꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯂꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯏ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯈꯨꯡꯒꯪꯗ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯥꯗꯤ ꯍꯥꯏꯗꯨꯅ ꯃꯣꯅꯤꯁꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯃꯥꯗꯤ ꯑꯩꯅ ꯁꯦꯀꯦꯟ ꯏꯌꯥꯔ ꯀꯥꯞꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏ ꯕꯕꯥꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯕꯥꯕꯨꯗꯤ ꯍꯤꯡꯂꯤꯗ ꯑꯗꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯅꯁꯨ ꯈꯥꯡꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯕꯕꯥꯒ ꯅꯪꯒ ꯂꯩꯃꯤꯟꯅꯗ꯭ꯔꯤꯕꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯟꯅꯈꯤꯕꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯈꯟꯅꯔꯤꯕ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯂꯧꯅꯝ ꯇꯧꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗꯣ ꯍꯣꯟꯕꯤꯈ꯭ꯔꯦ ꯃꯗꯒꯤꯗꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯅꯥꯏꯗ ꯂꯩꯕ ꯂꯥꯛꯂꯦ ꯑꯗꯨꯒ ꯕꯕꯥꯁꯨ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯅꯕ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯤꯟꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯊꯥ ꯁꯥꯍꯟꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯗ ꯈꯟꯅꯍꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯁꯤ ꯃꯗ ꯃꯣꯅꯤꯁꯥꯅ ꯅꯪꯁꯨ ꯅꯄꯥꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯍꯥꯡꯕꯗꯤ ꯌꯥꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯏ ꯑꯁ ꯌꯥꯔꯦꯕ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯆꯥꯎ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯕꯥꯂꯥꯖꯤ ꯑꯃꯁꯨꯡ ꯑꯅꯤꯁꯥ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯁꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯃꯣꯅꯤꯁꯥꯒꯤ ꯄꯣꯁꯇ ꯇꯣꯏꯅ ꯇꯣꯏꯅ ꯇꯤ ꯀꯣꯏꯔꯣ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯄꯣꯁ ꯇꯧꯔꯛꯂꯤ ꯃꯗꯨꯒꯤ ꯄꯣꯁ ꯑꯗꯨꯗ ꯃꯣꯅꯤꯁꯥꯅꯁꯨ ꯍꯦꯛ ꯍꯦꯛ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯁꯇ꯭ꯌꯥꯅ ꯁꯨꯞ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯣꯅꯤꯁꯥꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯀꯧꯔꯛꯈꯤ ꯀꯩꯅꯣ ꯁꯇ꯭ꯌꯥꯁꯤ ꯇꯧꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯣꯇꯦꯜꯒꯤ ꯇꯥꯏꯞꯇ ꯃꯤꯅꯨ ꯏꯗꯨꯅ ꯊꯝꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯅꯧ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯉꯥꯛꯇ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯅꯧ ꯑꯅꯧꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯑꯩꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯇꯧꯗꯦ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯅꯁꯨ ꯃꯗꯨꯒꯨꯝꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯕꯒꯤ ꯃꯑꯣꯡꯂꯕ ꯅꯪ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯐꯣꯔꯁ ꯇꯧꯕꯒꯤ ꯋꯥꯕꯨ ꯀꯩꯅꯣꯅꯤ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯅ ꯈꯨꯝꯖꯔꯝꯃꯤ ꯅꯪꯅ ꯃꯈꯣꯏ ꯊꯤꯅꯕꯒꯤ ꯍꯣꯠꯅꯕꯁꯦ ꯑꯃꯠꯇ ꯍꯣꯠꯅꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗꯁꯨ ꯐꯣꯟ ꯇꯧꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯣꯒ ꯀꯧꯔꯛꯏꯁꯤꯅ ꯌꯥꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯣꯅꯤꯁꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯝꯇ ꯂꯩꯇꯦꯃꯤ ꯅꯪꯕꯣ ꯑꯩꯕꯨ ꯀꯅꯥꯗ ꯆꯠꯂꯒ ꯍꯪꯉꯣ ꯍꯥꯏꯔꯤꯕꯅꯣꯕ ꯃꯗꯨ ꯃꯣꯅꯤꯁꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯁꯨ ꯃꯪꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤꯕ ꯃꯔꯨꯞ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯧꯅꯝ ꯇꯧꯔꯝꯂꯒ ꯑꯩꯅꯕꯨ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯗ꯭ꯔꯤꯕꯅꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏ ꯃꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯕꯅꯤ ꯅꯪꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯌꯥꯏ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯀꯅꯥꯝꯇꯅ ꯈꯟꯕꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯅꯥꯝꯇꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ ꯁꯤ ꯇꯨꯀꯠꯆꯩꯍꯦ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯨꯝꯕ ꯐꯠꯇꯕ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯨꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯝꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯣꯅꯤꯁꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯅꯦꯁꯇ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯏ ꯃꯗꯨꯗꯤ ꯗꯤꯅꯦꯁ ꯐꯣꯟ ꯄꯥꯏꯈꯠꯂꯤ ꯚꯥꯏ ꯀꯩꯗꯧꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯦꯔ ꯇꯧꯔꯤꯔ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯚꯥꯏ ꯁꯥꯎꯕ ꯌꯥꯗꯦꯕ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯁꯥꯎꯔꯤꯗꯨꯅꯣ ꯃꯗꯨꯗꯤ ꯗꯤꯅꯦꯁꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯀꯩꯗꯧꯔꯤꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ ꯃꯗꯨꯗꯤ ꯃꯣꯅꯤꯁꯥ ꯆꯪꯉꯛꯇꯨꯅ ꯕ꯭ꯔꯣ ꯑꯅꯤꯁꯥꯒꯤ ꯅꯝꯕꯔ ꯂꯩꯕꯅꯣ ꯅꯉꯣꯟꯗ ꯁꯣꯝꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯥꯅ ꯄꯤꯌꯨ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯐꯣꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯅ ꯃꯣꯅꯤꯁꯥ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯧꯅꯨ ꯅꯪꯕꯨꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯨꯟꯕꯤꯈ꯭ꯔꯅꯤ ꯃꯗꯨꯒꯤꯗꯤ ꯗꯤꯅꯦꯁꯅ ꯃꯣꯅꯤꯁꯥꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯗꯨꯅ ꯑꯕ꯭ꯔꯣꯗꯇ ꯁꯦꯇꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯍꯪꯂꯤꯁꯤꯅ ꯃꯗꯨꯅ ꯑꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯑꯩ ꯐꯖꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯕꯒꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯒꯤ ꯃꯈꯣꯏꯅꯤꯁꯤ ꯎꯅꯍꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤ ꯐꯣꯡꯗꯣꯛꯅꯍꯟꯁꯤꯔꯅ ꯇꯧꯕꯅꯤ ꯃꯗꯨ ꯗꯤꯅꯦꯁꯅ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯀꯥꯏꯕ ꯌꯥꯏꯅꯦꯍꯦ ꯁꯨꯝ ꯀꯦꯖꯨꯋꯦꯂꯤ ꯎꯅꯒꯦ ꯇꯧꯕꯅꯤꯗ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏ ꯃꯥꯁꯨ ꯌꯨ ꯉꯥꯎꯔꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛ ꯑꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯗꯤꯅꯦꯁꯁꯨ ꯃꯌꯨꯝ ꯄꯥꯜꯂꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯂꯩꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯗꯤꯅꯦꯁꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯃꯇꯝ ꯑꯗꯨꯅ ꯅꯪꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯪꯅ ꯁꯨꯡꯇꯥ ꯇꯥꯕꯤꯈꯤꯕ ꯂꯩꯕ꯭ꯔꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯄꯦꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯃꯍꯥꯛꯀ ꯅꯪꯒꯤ ꯈꯜꯂꯒ ꯀꯥꯏꯅꯊꯣꯛꯑꯦ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖ ꯊꯥꯖꯔꯒ ꯊꯥꯖꯧ ꯊꯥꯖꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯁꯨ ꯀꯞꯂꯗꯨꯅ ꯚꯥꯏ ꯅꯪ ꯑꯁꯤ ꯑꯩꯅ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯧꯅꯝ ꯇꯧꯕꯤꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯀꯞꯊꯔꯛꯈꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯚꯥꯏ ꯅꯪ ꯀꯞꯄꯤꯔꯣ ꯚꯥꯏ ꯅꯪ ꯀꯞꯀꯅꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁꯅ ꯍꯥꯏꯔꯛꯈꯤ
ꯃꯔꯤꯗꯤ ꯁꯇ꯭ꯌꯥꯁꯨ ꯑꯦꯅꯨꯑꯦꯜ ꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯈꯥꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯊꯔꯛꯈꯤ ꯃꯔꯤꯗꯤ ꯗꯤꯅꯦꯁꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯔꯦ ꯅꯪ ꯃꯍꯥꯛꯀ ꯎꯅꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯎꯅꯔꯣ ꯑꯩ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯊꯤꯔꯗꯨꯅ ꯄꯤꯒꯦ ꯃꯔꯤꯗꯤ ꯁꯇ꯭ꯌꯥꯅ ꯚꯥꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯍꯪꯒꯦ ꯀꯩꯅꯣ ꯚꯥꯏ ꯍꯥꯏꯔꯣ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯥ ꯇꯁꯦꯡꯅ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗꯕ꯭ꯔꯥ ꯃꯗ ꯗꯤꯅꯦꯁꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗꯤ ꯍꯪꯈꯤꯕꯅꯤ ꯃꯈꯥ ꯇꯥꯔꯣ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯒꯤꯗꯤ ꯄꯥꯁꯀꯤ ꯁꯤꯟ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯗꯨꯗ ꯑꯅꯤꯁꯥꯅ ꯗꯤꯅꯦꯁꯇ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯇ꯭ꯌꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯅꯤꯁꯥꯅ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯃꯗ ꯗꯤꯅꯦꯁꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯣꯏꯗ ꯃꯍꯥꯛꯇꯤ ꯅꯪꯕꯨ ꯏꯆꯟ ꯅꯨꯄꯤꯗꯧꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯀꯣꯏꯅꯕ ꯅꯨꯄꯤꯁꯨ ꯂꯩꯕꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯅꯤꯁꯥꯁꯨ ꯑꯣ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯊꯥꯖꯔꯨꯗꯕꯅꯤ ꯃꯔꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯦ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯅ ꯑꯅꯤꯁꯥꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗꯔ ꯅꯠꯇ꯭ꯔꯒꯅ ꯃꯇꯨꯡꯗꯔ ꯚꯥꯏ ꯃꯇꯨꯡꯗꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯗꯤ ꯅꯣꯛꯆꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯩꯗꯤ ꯁꯇ꯭ꯌꯥꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯨꯅ ꯍꯨꯏ ꯅꯪ ꯑꯩ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯎꯠꯄ ꯇꯥꯔꯒꯗꯤ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯩ ꯀꯦꯁ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯅꯤꯁꯥꯗ ꯍꯥꯏꯔꯛꯈꯤ ꯃꯣꯅꯤꯁꯥꯅ ꯀꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯅꯤꯡ ꯃꯃꯥꯡ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯅ ꯇꯝꯕ ꯃꯁꯤꯒꯤ ꯍꯨꯏꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯝꯃꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯁꯥꯎ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯈꯥ ꯀꯩ ꯇꯧꯁꯤ ꯍꯥꯏꯗꯨꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯣꯅꯤꯁꯥꯗ ꯍꯪꯉꯤ ꯃꯗꯨ ꯃꯣꯅꯤꯁꯥꯅ ꯅꯐꯤꯟꯅꯔꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯁꯨꯝꯅ ꯃꯣꯅꯤꯁꯥ ꯃꯈꯣꯏꯅꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏ ꯆꯠꯀꯥꯏꯗꯅꯣ ꯃꯗꯨꯅ ꯃꯣꯅꯤꯁꯥꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯂꯨꯍꯣꯡꯕꯗ ꯆꯠꯄꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯕ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯂꯨꯍꯣꯡꯕꯗꯅꯦꯕ ꯑꯩꯗꯤ ꯀꯥꯏ ꯆꯠꯂꯤꯕꯅꯣꯒ ꯈꯟꯖꯔꯨꯔꯦ ꯂꯨꯍꯣꯡꯕꯗꯨꯁꯨ ꯇ꯭ꯔꯤꯆꯤꯗꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯆꯤ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯂꯗꯨꯅ ꯀꯅꯥ ꯀꯣꯟꯇꯦꯛ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡ ꯇꯥꯔꯦꯗꯅ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯐꯩꯅꯦ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯟꯇꯦꯛꯇꯤ ꯀꯥꯏ ꯂꯧꯗꯣꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯕꯥꯂꯥꯖꯤꯒꯤ ꯀꯣꯟꯇꯦꯛ ꯑꯗꯨꯅꯤ ꯃꯗꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯗꯤ ꯄꯨꯔꯥ ꯍꯨꯏꯅꯤꯍꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯆꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯅ ꯑꯉꯥꯡ ꯑꯃꯕꯨ ꯆꯥꯛ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯎ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯃꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯄꯤꯔꯤꯕꯁꯤ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯇ꯭ꯔꯦꯟꯗ ꯍꯦꯛ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯅꯪꯕꯨ ꯕꯤꯔꯌꯥꯅꯤ ꯄꯤꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯪꯅ ꯅꯊꯧ ꯇꯧ ꯌꯥꯗ꯭ꯔꯣ ꯑꯁꯨꯛꯌꯥꯝꯅ ꯑꯋꯥꯠꯄ ꯁꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯅꯣꯛꯆꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯆꯨꯔꯨꯞ ꯃꯆꯦꯝꯇꯪ ꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯣꯅꯤꯁꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯤ ꯃꯣꯅꯤꯁꯥ ꯅꯪ ꯅꯃꯥꯏꯗꯣ ꯁꯣꯝ ꯅꯥꯀꯟ ꯑꯣꯟꯊꯣꯛꯄ ꯀꯣꯛ ꯌꯥꯝ ꯆꯤꯛꯄꯩ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯇꯟꯖꯥꯗꯨꯗ ꯃꯣꯅꯤꯁꯥꯅ ꯇꯤꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯨꯔꯨꯞ ꯑꯗꯨ ꯂꯪꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯂꯪꯅꯕꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯁꯇ꯭ꯌꯥꯗ ꯃꯄꯥꯅ ꯄꯩꯁꯥ ꯄꯨꯈꯤꯕ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯄꯩꯁꯥ ꯊꯧꯔꯛꯈꯤ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯄꯩꯁꯥꯗꯨ ꯃꯉꯣꯟꯗ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯐꯣꯟ ꯊꯝꯃꯦ ꯀꯅꯥꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯅ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯑꯁ ꯁꯦꯟꯔꯣꯏ ꯁꯥꯟꯅꯕ ꯅꯨꯄꯥꯅꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯄꯩꯁꯥ ꯄꯨꯔꯨꯕ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯡꯅꯕꯅ ꯂꯣꯟ ꯂꯧꯔꯤꯅ ꯍꯧꯖꯤꯛꯁꯤꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯈꯟꯅꯍꯧꯕꯅ ꯈꯪꯉꯝꯗꯦ ꯃꯗꯨꯅ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯑꯗꯣ ꯅꯪꯁꯨ ꯅꯣꯏ ꯕꯕꯥꯒ ꯅꯣꯡꯃꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯗꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯕꯕꯥꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯒꯗꯤ ꯍꯪꯉꯨꯕ꯭ꯔꯣ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯑꯗꯨ ꯍꯪꯉꯨꯔꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯅꯕ ꯍꯣꯠꯅꯔꯨꯕ꯭ꯔꯥ ꯍꯣꯠꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯅꯤꯗ ꯃꯗꯨꯗ ꯁꯇ꯭ꯌꯥꯁꯨ ꯍꯣꯠꯅꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯑꯗꯣ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯗꯤ ꯀꯩꯀꯩ ꯍꯣꯠꯅꯕ ꯏꯃꯥꯕꯨꯗꯤ ꯂꯩꯔꯤ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯕꯕꯥ ꯂꯩꯈꯤꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯪ ꯀꯦꯟꯁꯔ ꯇꯧꯕꯅꯤꯗ ꯆꯨꯔꯨꯞ ꯌꯥꯝ ꯊꯛꯄ ꯑꯗꯣ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯊꯥꯗꯣꯛꯄꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯇꯥꯎ ꯑꯩꯅ ꯌꯥꯝ ꯄꯤꯁꯛ ꯄꯤꯛꯏꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯆꯨꯔꯨꯞ ꯊꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯆꯨꯔꯨꯞ ꯊꯥꯗꯣꯛꯈꯤꯕꯗꯣ ꯌꯥꯝ ꯊꯦꯡꯂꯦ ꯊꯛꯈꯤꯕ ꯆꯨꯔꯨꯞꯁꯤꯡ ꯑꯗꯨꯅ ꯏꯐꯦꯛ ꯎꯠꯄꯁꯦ ꯍꯧꯔꯛꯈ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯕꯕꯥꯒ ꯎꯅꯍꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯂꯪ ꯀꯦꯟꯁꯔ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯍꯥꯏꯈꯤꯗꯕꯅꯤ ꯃꯥꯁꯤ ꯐꯣꯔꯦꯟꯗ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯉꯣꯟꯗ ꯂꯥꯞꯅ ꯊꯝꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯏꯃꯥꯒ ꯌꯥꯝ ꯀꯟꯅ ꯈꯟꯅꯈꯤ ꯑꯩꯒ ꯃꯍꯥꯛꯀ ꯆꯍꯤ ꯑꯅꯤꯃꯨꯛꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯈꯤꯗꯕꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯕꯕꯥꯅ ꯑꯩꯕꯨ ꯍꯣꯁꯇꯦꯜꯗ ꯊꯝꯂꯤꯕꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯣꯁꯇꯦꯜꯗ ꯊꯝꯕ ꯑꯣꯏꯔꯝꯃꯦ
ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯄꯗꯨꯗ ꯑꯩ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯍꯧꯗꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯨꯏ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯁꯨ ꯕꯦꯡꯒꯂꯣꯔꯗ ꯂꯥꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯦꯁ ꯀꯠ ꯀꯧꯕ ꯍꯩ ꯃꯈꯜ ꯑꯃ ꯑꯩꯈꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯗꯦꯂꯤꯚꯔꯤ ꯇꯧꯍꯜꯂꯝꯃꯤ ꯃꯥꯁꯨ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯐ꯭ꯔꯨꯠ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯕꯛ ꯆꯤꯟꯖꯗꯨꯅ ꯂꯩ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯁꯤꯔꯥ ꯍꯥꯏꯗꯨꯅꯕꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯖꯨꯠ ꯆꯥꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯅꯣꯏ ꯕꯕꯥꯒꯁꯦ ꯑꯣꯏꯅ ꯂꯧꯅꯍꯜꯂꯁꯤꯔꯥ ꯃꯗꯨꯗ ꯁꯇ꯭ꯌꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯕꯨ ꯄꯥꯝꯂꯨꯕ ꯀꯧꯕꯅꯤꯅ ꯍꯣꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯏꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝ ꯃꯨꯟꯅꯕꯨ ꯈꯟꯖꯜꯂꯝꯃꯤꯅ ꯑꯩꯗꯤ ꯑꯗꯨꯐꯥꯎꯕ ꯌꯧꯅ ꯈꯜꯂꯨꯗꯦ ꯋꯥꯈꯜ ꯈꯜꯂ ꯊꯕꯛ ꯇꯧꯒꯗꯕꯅꯤꯅꯦ ꯃꯗꯨꯗꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯆꯥꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯀꯦꯃꯤꯑꯣ ꯑꯃ ꯎꯕ ꯐꯪꯂꯤ ꯀꯦꯃꯤꯑꯣ ꯍꯥꯏꯔꯤꯁꯤ ꯇꯨꯔꯤꯁ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯔꯤ ꯂꯪꯀꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥꯒꯗꯣ ꯁꯇ꯭ꯌꯥꯗ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯕꯁꯟꯇꯤꯅꯅꯦ ꯂꯕꯤꯔ ꯌꯥꯎ ꯊꯣꯡꯉꯛꯄꯅꯤ ꯅꯪꯒꯤꯗꯃꯛꯁꯨ ꯌꯥꯎꯔꯤꯗ ꯃꯨꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯁꯇ꯭ꯌꯥ ꯑꯃꯁꯨꯡ ꯃꯣꯅꯤꯁꯥ ꯃꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯇ꯭ꯔꯦꯟꯗ ꯃꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥꯁꯨ ꯁꯇ꯭ꯌꯥꯗ ꯇꯨꯃꯤꯟ ꯌꯦꯡꯖꯔꯝꯃꯤ ꯁꯇ꯭ꯌꯥꯅꯁꯨ ꯃꯣꯅꯤꯁꯥꯅ ꯇꯨꯃꯤꯟ ꯌꯦꯡꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯐꯣꯇꯣ ꯑꯃ ꯃꯈꯣꯏꯅꯤ ꯁꯦꯜꯐꯤ ꯀꯥꯃꯤꯟꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯝꯃꯤ ꯃꯔꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯥꯁꯨ ꯏꯔꯨꯖꯊꯣꯛꯗꯨꯅ ꯍꯩ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯑꯩꯁꯨ ꯔꯤꯁꯦꯞꯁꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯒꯦ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯑꯣ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯃꯣꯅꯤꯁꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯂꯥꯛꯈꯤ ꯂꯨꯍꯣꯡꯕꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯍꯥꯛꯅ ꯊꯥꯒꯠꯂꯤꯕ ꯄꯣꯁ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥ ꯑꯃꯁꯨꯡ ꯁꯇ꯭ꯌꯥꯁꯨ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯃꯃꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝꯒ ꯂꯣꯏꯅꯅ ꯃꯃꯥꯡꯊꯛꯀꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝꯒꯁꯨ ꯃꯣꯅꯤꯁꯥꯒ ꯊꯦꯡꯅꯔꯝꯃꯤ ꯃꯣꯅꯤꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯁꯟꯇꯣꯁ ꯂꯥꯛꯏ ꯍꯥꯏ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯦꯟꯁꯨ ꯀꯌꯥꯃꯔꯨꯝ ꯅꯪꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯣꯅꯤꯁꯥꯅ ꯅꯪꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯌꯧꯔꯦꯅꯦ ꯍꯥ ꯅꯪꯁꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯅꯨꯄꯥ ꯊꯤꯕꯤꯔ ꯂꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯌꯥꯃꯔꯨꯝꯁꯨ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥ ꯅꯣꯝꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯇꯟꯖꯥꯗꯨ ꯁꯇ꯭ꯌꯥꯁꯨ ꯑꯩ ꯁꯇ꯭ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯍꯦ ꯃꯍꯥꯛ ꯑꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯅꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯟꯇꯣꯁꯁꯨ ꯍꯥꯏꯐꯦꯠ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯊꯣꯏꯅ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦꯗ ꯑꯩꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯨ ꯑꯣꯏꯔꯝꯗꯦ ꯃꯗꯨ ꯁꯟꯇꯣꯁꯅ ꯍꯣꯏ ꯑꯩꯁꯨ ꯀꯣꯟꯅꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯟꯇꯣꯁꯁꯨ ꯃꯃꯥꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯇꯧꯏ ꯃꯗꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯚꯥꯏ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯃ ꯂꯩꯕꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯒꯦꯕ ꯑꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩ ꯀꯅꯥꯗ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁ꯭ꯋꯥꯃꯤꯅꯥꯊꯟꯗꯣ ꯑꯁꯨꯝ ꯇꯧꯗꯅ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯟꯙ꯭ꯌꯥꯁꯨ ꯋꯥꯁꯔꯨꯝꯗ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯅꯨ ꯂꯥꯛꯏ ꯁꯟꯙ꯭ꯌꯥ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯟꯙ꯭ꯌꯥꯗꯤ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯉꯁꯤ ꯁꯟꯇꯣꯁꯀ ꯈꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯨꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯤꯛ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯍꯜꯂꯦ ꯀꯔꯝꯕ ꯐꯣꯇꯣꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯅꯨꯅ ꯍꯪꯉꯤ ꯃꯍꯥꯛꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯤꯔꯣꯜ ꯌꯥꯎꯗꯕ ꯐꯣꯇꯣꯁꯤꯡ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯊꯥꯔꯨꯔꯦ ꯑꯩꯁꯨ ꯈꯜꯂꯨꯗꯦ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯟꯙ꯭ꯌꯥꯗꯤ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯁꯟꯇꯣꯁꯅꯁꯨ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯟꯙ꯭ꯌꯥ ꯀꯞꯄꯅ ꯍꯦꯜꯂꯛꯈꯤ ꯃꯗꯨꯒꯤ ꯁꯟꯙ꯭ꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯕꯥꯠꯔꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕꯅꯤ ꯑꯩꯁꯨ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯕꯤꯅꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯁꯥꯔꯗꯨ ꯆꯪꯉꯛꯏ ꯍꯣꯏ ꯅꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯥꯔ ꯀꯩꯅꯣꯅꯦ ꯀꯩꯁꯨ ꯇꯧꯗꯦꯕꯣ ꯀꯩꯒꯤꯅꯣ ꯃꯍꯥꯛꯅ ꯀꯞꯄꯤꯁꯤꯅ ꯑꯁꯨꯝ ꯇꯧꯗꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯟꯙ꯭ꯌꯥꯁꯨ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯥꯔꯗꯨꯗ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯃꯤ ꯁꯥꯔꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐꯔꯦ ꯑꯩꯁꯨ ꯁꯟꯇꯣꯁ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯦꯟꯁ ꯈꯔꯅ ꯃꯍꯥꯛ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯥꯔꯜꯁ ꯕꯥꯠꯔꯨꯝꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯔꯛꯄꯗꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯟꯁꯤꯟꯈꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯁꯥꯔꯗꯨꯅꯗꯤ ꯁꯟꯇꯣꯁꯀꯤ ꯃꯃꯤꯡ ꯑꯁꯤ ꯀꯅꯥꯝꯇꯗ ꯄꯟꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅꯤ ꯅꯪꯅ ꯍꯦꯔꯣ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯥꯔ ꯁ꯭ꯋꯥꯃꯤꯅꯥꯊꯟꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛ ꯊꯥꯈꯤꯕꯗꯣ
masih matang ase binu na engona kon harapani nangsu aseng wase kaino khangda bida nangsu heta khutharu hedun herakhi maduda satyana heri aidi masih matang ase khangsu khangde duga madura monisana masih matang ase aina wanda coffee shop ta haibidi yabani adubo numit aduda nangni yamna sawbagi mongda urba matamda aisu masih wafam ase nangwanda haiba ngamkhidabani somlakanda satya so ikajabam phawjarami maligri monisana makhatari karigumba khoina mi mai maramda karisu khangdana pangang ngangba karigumba natachada bathaba matawbusidi mi bu bahan basidi afaba thabakti natidana monisa ai wasatun haisini numidatu da ai krimda khangkide finally aduna hojiti khangaba natro hojiti khangabni na bangonda sorry have the yar banatro sorry hagai dileta nangna nara laiti haiduna sumak defend tawdun leisagai gino ai defend obi wana timi tanzadra mafamadra swaminathan saradu sulakhe swaminathan saradu lakpa matamatra mahana monisada hana korokhe matawdu uruba matamna somlakanda satya sutopom khangraduna mahak mafamadu lichenke mafamadu swaminathan sarlai swaminathan sarna monisa kamdori aduga ai lapaga sinasi krishna kaigi madigi monisa amasong makoi saradu satya thibulakhe satya phamna lemi satya su mafamaduda wakal nuwaitana ikai nusiya naduna lemni tanjadu makoi sardu jangai satya su phulangna hogli yari pham madigi makoi saradu su satya manata phami mahak su no fetadna kamdori genamgo mata satya na sar aisu numit adu kai thokhibna haipse gyan ta hawdre aduga aisu sawman khiduna dinesh tanaga dabdo adom loina tainarure aisu yamna soikre aduna aibu ngapiyo pare se numit adugi wari thoga thoyarise aduga aranba mu thoba matamda sawba se masi miwe bigi nature ni madu yana phai aduga yung nangina phamadra ai lem bataragadi aisu asumna tomba yai aduga lali base kadai danu khangra numit aduna nangna aibu kopak thamdo sakhibedo maduni khwari soibase makhata habda kai thogi ge habdo madu nang khangoktre lali base kanano haibase nangna su khangna bo hona kitabdo maduni nang ya soiba haise madui matang aduna ina khalaganu haidrebse aisu khali aigi satra magna aibu asu yamna tha khantana khalamgani haibase ai nongda khalude madura ina khalibasena aisu aigi soibam dire mayaidana mada sathana sara adugi waduna tida madura saratuna adugi waduni minangbo aiko ewa hage monata madura ina khaluri basina aigase satra gidamakta afaba oza ama oidabara masine ina khalibase karigumba masigi thawdo ase nangi namaraba marakta natragana kanagumba nangna khwali pamjaba oza amna toromba tharakadi nang aingonda aduna tawndabsu yai amasung aibo nangna adugi amna hanthana khalamdabsu yai aisu khanbaya khale adugi matungda aisu aisi hongdokpana phare hadana aisu hongdokchabani masigi matangda aina monisala tami aina mangonda aigi satramana aigi khajaira kopana thakhe adubu aina pamade aina mangonda mahalai bulana khankhebado maduni aina noaitripse ai madu sendokpa pamkhe madu ebataragadi mahalam tungda kanaguma misak ama bolana ubado madu amona udana bigwani wafamadu taraba matamda satya maha ikainusi yanaduna mathanda kapcharakhe madidi satya so ikainusi yanabadagi uparitraduna wafamadu taba chayam paiduna sarse phuse engonda ai lamhenbagini phubiyo haiduna rakhe madura saraduna satya kainu minang toisiwa aidi hojagan angang phutremi matang aduda monisa sangtuna saingon pilose seido aino ne phuga haduna mahala satya da chayeduna oina kalami sorry sir haduna satya so mahake oja aduda konjinjarami maduda oja aduna numit aduda thake bokopagado ngasi thamoida paladuna nare haduna mahasu phagi torkhi madigi makhoini thominaraktuna nangi atoba para manaba singaduri pau phomnaribo tanjadura santoshna so sara haduna kauri madura makoi saduna santosh haduna kawi amasung ai aduroi lage haduna mahamba phomdru chakki madigi satyana monisada koino santosh haido sisiro hoi mani sandhya gi boyfriend aduni numit aduda sandhyana mangonda kopana thakibado maramadura mahakso somwan khiduna mahapu ki hanabaidamakta mahana somna haikhiba oirame tungda mahasu gyan tarakpadagi wafamadu mahak sandhyai manata laktuna lale haduna bhawba kapcharaduna hajaramani madui matungda akhoi masel yamna luna tindaba marup haibada oirkhi marigi satyana monisada munne yengjarami madura monisana kaino nangna dumaina munne yengeduna kanaguma misagamana mahaki asoiba ran madubo masana realize tawduna lale haduna hajaba taragadi akhoi sunga pifam thoktabrane aduga makhoi su masi wakhalon se realize taw taragadi makhoi masagi thamoi aduna masabu su dama ngapi banida aduga sandhyana su mahabu accept tawre aduga sandhya se mahaki ngasi yamnu luna tinaba close friend oiduna su leirabani mara satyana ish aidi masi chonga moibu mada monisana mina kari haina khini na khanduna kanba tawduna leidu chokpudi akhoi gi thamoina paba thabagado malu tawbuna khwali best aida
ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯁꯟꯙ꯭ꯌꯥꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯗꯨꯅ ꯐꯣꯇꯣꯗꯨ ꯄꯨꯟꯅ ꯀꯥꯞꯄꯝꯃꯤ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯁꯟꯇꯣꯁꯇ ꯚꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯪ ꯉꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥꯅꯤꯁꯤ ꯈꯪꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨ ꯃꯣꯅꯤꯁꯥꯅ ꯃꯨꯟꯅꯤꯡꯉꯛꯄꯒꯤ ꯃꯇꯧꯗꯨꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯁꯦꯝꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯣꯅꯤꯁꯥꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯁꯤꯕꯨ ꯀꯝꯗꯧꯒꯦ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯑꯁ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯁꯦ ꯋꯥꯈꯜ ꯑꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯒꯠꯆꯔꯤ ꯃꯣꯅꯤꯁꯥ ꯀꯗꯥꯏ ꯆꯠꯁꯤꯒꯦ ꯑꯗꯨꯗꯤ ꯃꯥꯏꯀꯦꯜꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯎꯁꯤꯔꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯣꯝ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯃꯇꯝꯗ ꯇꯤꯀꯨꯏꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯃꯣꯅꯤꯁꯥꯒꯤ ꯄꯣꯁꯁꯤꯡ ꯑꯗꯨꯗ ꯀꯃꯦꯟ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯌꯥꯝꯅ ꯀꯂꯛꯆꯕ ꯑꯃꯁꯨꯡ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯣꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯣꯅꯤꯁꯥ ꯑꯁꯤꯒꯤ ꯇꯤꯀꯨꯏꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯪꯉꯤꯗꯤ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖꯇ ꯅꯪꯅ ꯃꯍꯥꯛꯀꯤ ꯀꯃꯦꯟ ꯑꯁꯦ ꯄꯤꯟ ꯇꯧꯗꯨꯅꯒ ꯊꯝꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯒ ꯂꯥꯏꯛꯀꯁꯨ ꯌꯥꯝꯅ ꯇꯧꯋꯤꯅꯦ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯑꯣ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯗꯥꯏ ꯍꯥꯔꯠ ꯐꯦꯟ ꯑꯣꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯃꯍꯥꯛꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯀꯔꯝꯕ ꯁꯦꯠꯂꯤ ꯀꯔꯝꯕ ꯆꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯅꯣꯇꯤꯁ ꯇꯧꯕꯅꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯃꯥꯗꯤ ꯅꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯀꯩꯗꯧꯕꯩ ꯊꯥꯔꯤꯕ ꯈꯪꯗꯦꯅꯦ ꯃꯥꯒꯤꯗꯨꯕꯨ ꯅꯨꯄꯥꯁꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅꯤꯗ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯑꯣꯡꯂ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯥꯗꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯀꯣꯃꯦꯟ ꯄꯤꯔꯝꯕꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯥꯔꯛꯇꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯤ ꯐꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨ ꯁꯇ꯭ꯌꯥꯅ ꯁꯨꯒꯨꯝꯕ ꯐꯦꯛ ꯑꯥꯏꯗꯤ ꯁꯤꯗꯒꯤꯅꯦ ꯂꯥꯞꯊꯣꯛꯅ ꯂꯩꯌꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯑꯗꯨ ꯐꯔꯦꯅꯦ ꯃꯥꯅ ꯅꯉꯣꯟꯗ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯀꯩ ꯊꯥꯔꯛꯏꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯅ ꯅꯪꯗꯤ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯐꯔꯦ ꯁꯣꯏꯈ꯭ꯔꯦ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯥꯔꯇꯤ ꯆꯠꯀꯗꯕꯅꯤ ꯑꯩꯁꯨ ꯉꯥꯛꯇ ꯇꯨꯝꯒꯦ ꯑꯗꯣ ꯍꯧꯗꯣꯔꯛꯀꯣ ꯍꯣꯔꯦꯟ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯇꯤꯀꯨꯏꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯣꯅꯤꯁꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯣꯅꯤꯁꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏ ꯃꯣꯅꯤꯁꯥꯁꯨ ꯃꯪꯂꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯣꯁꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯃꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯄꯤꯗꯕ ꯌꯥꯗꯕꯗꯒꯤ ꯅꯪꯒꯤ ꯐꯣꯟ ꯑꯁꯤ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯄꯣꯔꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯣꯔꯄꯣꯔꯦꯠ ꯀꯝꯄꯅꯤ ꯑꯃꯗꯒꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑꯗꯨꯅ ꯑꯁꯨꯛ ꯁꯥꯡꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯝꯕ ꯀꯝꯄꯅꯤꯅꯕꯨ ꯌꯥꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯖꯦꯟꯖꯤꯅꯤꯅ ꯍꯥꯏꯔꯛꯇꯥꯔꯒꯗꯤ ꯊꯕꯛ ꯇꯣꯛꯊꯣꯛꯑ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ꯭ꯔꯁꯨ ꯈꯪꯗꯦ ꯃꯗꯨ ꯃꯣꯅꯤꯁꯥꯅ ꯍꯣꯏ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯪꯂꯤ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯅꯤꯁꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯣꯅꯤꯁꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯣꯅꯤꯁꯥꯒꯤ ꯐꯣꯟ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯄꯥꯁꯋꯥꯔꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯑꯥꯏꯐꯣꯟꯅꯤ ꯇꯤꯀꯨꯏꯔꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯀꯣꯏꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯅꯤꯁꯥꯅ ꯀꯣꯟꯅ ꯀꯣꯏꯅꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯃꯣꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯣꯅꯤꯁꯥ ꯁꯥꯎꯗꯨꯅ ꯆꯪꯉꯛꯏ ꯅꯪꯅ ꯑꯩ ꯐꯣꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯩꯗꯧꯋꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦꯅ ꯂꯧꯔꯤꯗꯨꯗꯤ ꯐꯣꯟ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯪ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯑꯁꯤ ꯍꯥꯡꯕ꯭ꯔꯥ ꯍꯥꯡꯗꯦꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯇꯤꯀꯦꯂꯣꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯡꯗꯕꯅꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯑ ꯌꯥꯎꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯒꯠꯂꯦ ꯑꯃꯁꯨꯡ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯁꯇ꯭ꯌꯥꯁꯨ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯣꯅꯤꯁꯥ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯈꯥꯝꯊꯕ ꯉꯝꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯆꯔꯛꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯦ ꯄꯥꯔꯇꯤ ꯆꯠꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯦ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯣꯅꯤꯁꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤ ꯃꯥꯅ ꯍꯣꯇꯦꯜꯒꯤ ꯔꯤꯁꯦꯞꯁꯟꯗ ꯊꯣꯛꯂꯛꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯕ ꯃꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯄꯥꯔꯇꯤ ꯌꯥꯎꯐꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯩꯔꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯣꯅꯤꯁꯥ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯇ꯭ꯌꯥꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯣꯅꯤꯁꯥꯁꯨ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯈꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥꯁꯨ ꯒꯥꯔꯤꯗꯨꯗ ꯃꯊꯟꯇ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯁꯇ꯭ꯌꯥꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤ ꯍꯣꯇꯦꯜ ꯌꯧꯔꯛꯏ ꯍꯣꯇꯦꯜ ꯌꯧꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯂꯝꯗꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤ
ꯃꯍꯥꯛꯀꯤ ꯀꯥꯗꯨꯅ ꯃꯣꯅꯤꯁꯥ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯣꯅꯤꯁꯥ ꯃꯍꯥꯛꯀꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯏ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯄꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯣꯅꯤꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯥꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯗ ꯁꯇ꯭ꯌꯥꯅ ꯃꯣꯅꯤꯁꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩ ꯅꯪꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯈꯤꯕꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯣ ꯑꯩꯅ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯦ ꯑꯩꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯑꯩꯒꯤ ꯀꯣꯛꯀꯁꯦ ꯄꯣꯛꯈꯥꯏꯒꯅꯤꯅ ꯇꯧꯔꯛꯏ ꯃꯗꯨ ꯃꯣꯅꯤꯁꯥꯅ ꯃꯐꯝ ꯑꯗꯨ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯖꯒꯥ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯅꯪꯅ ꯆꯪꯉꯛꯄ ꯁꯔꯥꯟ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯃꯗꯨꯗ ꯄꯔꯁꯅꯦꯜ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯔꯤꯂꯦꯁꯟ ꯑꯃꯗꯗꯤ ꯃꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯪ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯖꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯏꯗꯨꯕꯨ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯔꯥꯟꯕ ꯇꯧ ꯇꯥꯔꯒꯗꯤ ꯅꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯔ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯐꯥꯎꯈꯤꯕꯒꯤꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯀꯤ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯕꯒꯤꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯈꯝꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯈꯤ ꯁꯣꯔꯤ ꯃꯣꯅꯤꯁꯥ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗ꯭ꯔꯣ ꯇꯧꯔꯔꯣꯏꯃꯤ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯕ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯅꯤꯁꯥꯗ ꯆꯦꯆꯦ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯑꯃꯨꯛ ꯐꯜꯂꯥꯎ ꯆꯣꯡꯊꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥ ꯃꯈꯣꯏꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯥꯡ ꯑꯗꯨꯗ ꯏꯟꯇꯤꯃꯦꯠ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯃꯨꯟꯅ ꯌꯦꯡꯉꯛꯀꯅꯨꯗ ꯏꯀꯥꯏꯖꯩ ꯍꯥꯏ ꯉꯔꯥꯡꯒꯤꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯌꯨ ꯌꯥꯝ ꯀꯟꯅ ꯉꯥꯎꯔꯨꯕꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯩꯝꯇ ꯂꯩꯇꯦ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯍꯥꯠ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯅꯤꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯥꯐꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯥꯐ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯏ ꯖꯥꯐꯔ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯥꯐ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯅꯪ ꯁ꯭ꯇꯥꯐ ꯑꯣꯏꯔꯦꯕ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯨꯗꯥꯏꯅꯦ ꯍꯣꯏ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯜꯂꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯁꯤꯠ ꯍꯥꯡꯉꯦ ꯍꯥꯏꯕꯗꯨꯅ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯃꯣꯅꯤꯁꯥꯅꯤ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯅ ꯃꯁꯛ ꯇꯥꯛꯏ ꯃꯗꯨꯗ ꯖꯥꯐꯔꯅ ꯑꯣ ꯑꯩꯁꯨ ꯖꯥꯐꯔ ꯀꯧꯏ ꯑꯗꯨꯒ ꯑꯩꯅ ꯏꯌꯥꯝꯕ ꯁꯇ꯭ꯌꯥꯒꯤ ꯖꯨꯅꯤꯌꯔꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯈꯪꯉꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯆꯦꯝꯄꯤꯌꯟ ꯕꯣꯏꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯐꯔꯁꯨ ꯇꯔꯪ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯖꯥꯐꯔ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯅꯤꯕ ꯄꯥꯝꯃꯤ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯖꯥꯐꯔꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯥꯐꯔꯅ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯏꯔꯤꯕꯅꯣ ꯇꯨ ꯁꯤꯗ ꯐꯝꯃꯤꯁꯦ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯗꯤ ꯑꯔꯣꯏꯕ ꯇꯥꯏꯅꯦ ꯑꯩꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯅ ꯀꯣꯏꯅꯈꯤꯕ ꯅꯨꯄꯤꯗꯨꯒꯁꯨ ꯎꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯆꯞꯄꯨ ꯃꯥꯟꯅꯔꯤꯅꯦ ꯃꯗꯨꯒꯤ ꯖꯥꯐꯔꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯇꯩ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯂꯥꯏꯕꯛꯇ ꯊꯥꯖꯕ ꯊꯝꯕ꯭ꯔꯥ ꯊꯝꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯑꯁꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯃꯗꯨ ꯃꯣꯅꯤꯁꯥꯅ ꯐꯩꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯖꯥꯐꯔ ꯆꯦ ꯑꯂꯤꯁꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯅꯉꯣꯟꯗ ꯂꯩꯒꯗ꯭ꯔꯣ ꯃꯍꯥꯛꯅꯁꯨ ꯑꯩꯁꯨ ꯐꯖꯅ ꯈꯪꯕꯅꯤ ꯃꯍꯥꯛ ꯀꯩꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯣꯏ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯁꯇ꯭ꯌꯥꯅ ꯖꯥꯐꯔ ꯀ꯭ꯂꯥꯁꯔꯨꯝ ꯌꯦꯡꯉꯨꯕ ꯌꯥꯒꯗ꯭ꯔꯣ ꯃꯗꯨ ꯖꯥꯐꯔꯅ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯌꯦꯡꯕ ꯌꯥꯒꯅꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯅ ꯂꯧꯔꯝꯃꯤ ꯃꯣꯅꯤꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯕꯥꯂꯥꯖꯤꯒꯤ ꯅꯝꯕꯔꯗꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯃꯗꯨ ꯖꯥꯐꯔꯅ ꯍꯣꯏ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯒꯤ ꯈꯜꯂꯒꯗꯤ ꯑꯩ ꯅꯪꯒꯤ ꯕꯥꯂꯥꯖꯤꯗꯨꯒꯤ ꯅꯝꯕꯔꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯔꯛꯀꯦ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯦꯜ ꯈꯤꯡꯉꯛꯈꯤ ꯕꯦꯜ ꯈꯤꯡꯉꯛꯄꯒꯤ ꯃꯇꯧꯗꯨꯗ ꯖꯥꯐꯔ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯝꯃꯅꯤ ꯑꯩ ꯀ꯭ꯂꯥꯁꯔꯨꯝ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯉꯨꯔꯣ ꯍꯥꯏꯗꯨꯅ ꯖꯥꯐꯔꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯃꯃꯥꯡꯊꯛꯀꯤ ꯇꯝꯂꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯌꯥꯝꯕꯗꯤ ꯑꯅꯝꯕꯅ ꯊꯤꯡꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯍꯣꯡꯗꯣꯛꯈꯤꯕꯁꯨ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯐꯪꯕ ꯌꯥꯎꯈꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯃꯗꯨꯒꯤꯗꯤ ꯑꯂꯤꯁꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯁꯇ꯭ꯌꯥꯁꯨ ꯂꯥꯛꯈꯤ ꯁꯇ꯭ꯌꯥ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯩ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯁꯤ ꯁꯤ ꯀꯤꯡ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯑꯂꯤꯁꯥ ꯎꯅꯕ ꯆꯠꯇꯣꯔꯤꯕꯅꯤ ꯏꯆꯦ ꯑꯂꯤꯁꯥꯒꯁꯨ ꯑꯩꯒ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯁꯦꯡꯕꯔꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯇꯤꯡ ꯇꯤꯡ ꯆꯣꯡꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯣꯡꯗꯨꯅ ꯑꯂꯤꯁꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥ ꯇꯦꯟꯁꯟꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯅꯤꯁꯥꯅ
ꯅꯪꯒꯤꯁꯤꯕꯨ ꯆꯨꯞ ꯊꯛꯅꯤꯡꯉꯤꯔꯣ? ꯅꯠꯇꯦꯗ ꯑꯩ ꯆꯨꯞ ꯊꯛꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯊꯥꯖꯗꯣꯏꯕ ꯑꯩꯗꯤ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯅꯪ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩ ꯀꯣꯟꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯁꯥꯟꯅꯒꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯅꯤ ꯆꯪꯉꯨꯁꯤꯂꯥ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯂꯦꯞꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯎꯈꯤꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯕ ꯐꯪꯉꯛꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯨꯠꯇꯨꯅ ꯆꯦꯟꯈꯤ ꯃꯗꯨꯒꯤ ꯃꯣꯅꯤꯁꯥꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯇ꯭ꯌꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯃꯣꯏꯁꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦꯕ ꯆꯠꯂꯁꯦ ꯑꯩ ꯍꯥꯠꯀꯥꯁꯦ ꯄꯣꯈꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯃꯍꯥꯛꯄꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯌꯦꯡꯉꯨ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯒꯗꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯌꯥꯗꯤ ꯌꯥꯡꯒꯦꯗꯨ ꯌꯦꯡꯉꯨ ꯐꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯁꯇ꯭ꯌꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯇ꯭ꯌꯥ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯍꯥꯏꯖꯔꯛꯈꯤ ꯃꯈꯣꯏꯁꯨ ꯃꯣꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯃꯣꯅꯤꯁꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯁꯨ ꯑꯆꯥꯄꯣꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯃꯣꯅꯤꯁꯥꯅ ꯑꯉꯥꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯑꯁꯤꯗ ꯑꯆꯥꯄꯣꯠ ꯑꯃ ꯌꯦꯡꯉꯨꯁꯤꯂꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯣꯅꯤꯁꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯁꯇ꯭ꯌꯥ ꯌꯨꯝꯗꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯗꯨꯝ ꯂꯩꯔꯤꯗ ꯑꯗꯣ ꯅꯪꯒꯤ ꯍꯁꯕꯦꯟꯅ ꯀꯝꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯑꯗꯣ ꯅꯪꯒꯤ ꯍꯁꯕꯦꯟ ꯑꯗꯨꯕꯨ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯛꯂꯤꯕꯅꯤ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯊꯥ 4 ꯁꯨꯔꯦ ꯑꯉꯥꯡ ꯄꯣꯛꯄ ꯐꯥꯎꯗꯤ ꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯇ꯭ꯌꯥꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯗꯨꯗ ꯑꯅꯤꯁꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯇ꯭ꯔꯥꯟꯁꯐꯔ ꯌꯥꯝꯅ ꯆꯠꯄꯅꯤꯅ ꯊꯣꯏꯗꯣꯛꯅꯕꯨ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯗ꯭ꯔꯦꯗ ꯃꯗꯨꯒꯤꯗꯤ ꯑꯅꯤꯁꯥꯅ ꯑꯗꯣ ꯀꯝꯗꯧꯔꯤꯒꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯇꯩꯗꯤ ꯀꯔꯤ ꯂꯩꯔꯤ ꯃꯗꯨꯗ ꯃꯣꯅꯤꯁꯥꯗ ꯁꯇ꯭ꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯪꯗꯗꯅ ꯅꯪꯒꯁꯨ ꯁꯨꯝ ꯎꯅꯗꯕꯁꯤ ꯀꯨꯏꯔꯦꯗꯅ ꯑꯗꯨꯅ ꯁꯨꯝ ꯎꯅꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯃꯗꯨ ꯑꯅꯤꯁꯥꯅ ꯑꯇꯩꯗꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯗꯣ ꯑꯇꯩ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥ ꯃꯀꯣꯛ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯪꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯅꯤꯁꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯤ ꯗꯤꯅꯦꯁꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯅꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯅꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯤꯕ ꯑꯇꯩ ꯅꯠꯇꯦꯗ ꯀꯩꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗ ꯑꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯁꯇ꯭ꯌꯥ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯅꯪꯒꯤ ꯃꯇꯥꯡꯁꯦ ꯈꯪꯂꯕꯅꯤꯗ ꯀꯩꯅꯣ ꯈꯪꯉꯤꯕꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯃꯤꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯈꯪꯕꯅꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯔꯒ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯗꯦ ꯁꯣꯝꯅꯇꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯅꯠꯇꯅ ꯑꯗꯨꯒ ꯑꯩ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯄꯗꯧꯅ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯏꯟꯇꯔꯦꯁ ꯀꯃꯥꯏꯅ ꯂꯥꯛꯇꯣꯔꯤꯕ ꯉꯔꯥꯡ ꯗꯤꯅꯦꯁꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯀꯌꯥꯗꯤ ꯅꯣꯛꯎꯔꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔ ꯃꯇꯝꯗꯣ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯃꯗꯨꯒꯤ ꯁꯇ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯆꯦ ꯃꯀꯣꯟ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯁꯦ ꯃꯁꯤꯁꯦ ꯅꯪꯒꯤ ꯕꯥꯔꯗꯦꯗ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯅꯤꯁꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯦ ꯑꯃꯗ ꯑꯅꯤꯁꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯂꯦꯡꯒ꯭ꯋꯦꯖ ꯈꯨꯗꯤꯡꯃꯛꯇ ꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅꯦ ꯀꯃꯥꯏꯅ ꯁꯦꯝꯂꯤꯕꯅꯣ ꯀꯅꯥꯅ ꯁꯦꯝꯂꯤꯕꯅꯣ ꯑꯩꯅ ꯁꯦꯝꯕꯅꯤꯗ ꯒꯨꯒꯜ ꯇ꯭ꯔꯥꯟꯁꯂꯦꯠꯇ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯏꯔꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯂꯣꯟ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝꯅ ꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯕꯤꯟꯗꯤꯁꯤꯅ ꯀꯠꯇꯧꯔꯤꯕ ꯃꯗꯨꯅ ꯃꯤꯠ ꯇꯥꯡꯕ ꯃꯤꯁꯤꯡꯅ ꯄꯥꯅꯕ ꯕ꯭ꯔꯥꯏꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤꯁꯥ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯃꯇꯝ ꯑꯗꯨꯅ ꯅꯪꯅ ꯁꯤ ꯑꯩꯉꯣꯟꯗ ꯉꯟꯇꯥꯅ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯐꯔꯝꯒꯅꯤ ꯅꯪ ꯃꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯗꯨꯗꯤ ꯃꯤꯁ ꯇꯧꯔꯦ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕు ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯁꯇ꯭ꯌꯥꯁꯨ ꯑꯅꯤꯁꯥꯕꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯈꯤꯗꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯝꯇ ꯍꯪꯒꯦꯅꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯁꯥꯔꯅ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯆꯩ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯁꯨ ꯕꯦꯟꯁꯇ ꯂꯥꯛꯇꯨꯅ ꯐꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯣꯟꯊꯣꯛꯂꯒ ꯅꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯤꯅꯦꯁꯇ ꯍꯪꯉꯛꯄ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯪꯕꯅꯤ ꯀꯩꯅꯣ ꯅꯪ ꯏꯍꯥꯟ ꯍꯥꯟꯅ ꯆꯩ ꯆꯥꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯉꯣꯟꯗ ꯍꯪꯉꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯇ꯭ꯌꯥ ꯃꯈꯨꯠꯅ ꯃꯊꯃꯣꯏꯗꯨ ꯄꯥꯏꯖꯔꯗꯨꯅ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤꯁꯥꯁꯨ ꯅꯣꯛꯆꯔꯝꯃꯤ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯅꯣꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯅꯤꯁꯥꯅ ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕꯣ ꯅꯠꯇꯦꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤꯗ ꯃꯗ ꯁꯇ꯭ꯌꯥꯅ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯊꯧꯅꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
ꯍꯥꯏꯕꯒꯗꯧꯔꯒꯦ ꯑꯩ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯇꯥꯕ ꯄꯥꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯅꯁꯨ ꯃꯇꯥꯡ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯒꯤꯗꯤ ꯁꯇ꯭ꯌꯥꯅ I love you ꯑꯅꯤꯁꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯅꯤꯁꯥꯅ ꯁꯣꯔꯤ ꯁꯇ꯭ꯌꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯦ ꯁꯇ꯭ꯌꯥꯁꯨ ꯎꯄꯥꯏ ꯂꯩꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯆꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤꯁꯥꯁꯨ ꯅꯣꯛꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯜꯐꯤ ꯐꯥꯎꯕ ꯀꯥꯞꯃꯤꯟꯅꯔꯝꯃꯤ ꯑꯅꯤꯁꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯁꯇ꯭ꯌꯥꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯦꯟꯁꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯌꯥꯒꯤ ꯃꯈꯨꯠ ꯁꯣꯛꯂꯛꯄꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯔꯝꯃꯤ ꯃꯗꯒꯤꯗꯤ ꯁꯇ꯭ꯌꯥ ꯑꯃꯁꯨꯡ ꯃꯣꯅꯤꯁꯥ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯤꯁꯥ ꯌꯦꯡꯉꯝꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯣꯅꯤꯁꯥꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯁꯤꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯁꯛ ꯊꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯀꯦꯔꯀꯥꯟꯗ ꯁꯥꯊꯤꯅ ꯐꯖꯔꯛꯄꯒꯨꯝꯕꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯃꯤꯔꯥꯏꯕ ꯇꯧꯖꯔꯨꯖꯅꯨꯀꯣ ꯍꯌꯦꯡ ꯃꯈꯣꯏꯅ ꯀꯦꯕ ꯍꯩꯔꯀꯥꯟꯗ ꯃꯈꯣꯏꯅꯕꯨ ꯍꯦꯟꯅ ꯐꯖꯊꯣꯔꯛꯄꯅꯤ ꯃꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒ ꯎꯅꯔꯨꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯃꯗꯨ ꯁꯇ꯭ꯌꯥꯅ ꯈꯪꯗꯦꯗ ꯑꯩꯅ ꯉꯁꯤ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯌꯦꯁ ꯀꯥꯟ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯗꯅ ꯃꯥꯕꯨ ꯂꯧꯕꯁꯨ ꯉꯝꯅꯤ ꯍꯣꯏꯅꯦ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯒꯤ ꯄꯔꯃꯤꯁꯟ ꯍꯥꯟꯅ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯁꯨ ꯍꯥꯏꯗꯗꯤ ꯌꯥꯔꯣꯏꯅꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯃꯣꯅꯤꯁꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯩ ꯃꯍꯥꯛꯀ ꯎꯅꯔꯨꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯨꯟꯁꯤꯗ ꯋꯥꯟꯁ ꯏꯟ ꯗ ꯂꯥꯏꯐ ꯇꯥꯏꯝ ꯍꯥꯏꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯑꯗꯨ ꯐꯔꯦꯅꯦ ꯅꯪꯗꯤ ꯆꯨꯔꯨꯞ ꯊꯛꯇ꯭ꯔꯦ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯊꯛꯇ꯭ꯔꯤꯕ ꯅꯍꯥꯟ ꯇ꯭ꯔꯦꯟꯗ ꯊꯛꯄꯗꯣ ꯑꯗꯨꯗꯩ ꯍꯦꯟꯅ ꯊꯛꯇ꯭ꯔꯦꯗ ꯀꯩꯒꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯅ ꯍꯣꯠꯅꯔꯤꯕ꯭ꯔꯕ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯊꯛꯈꯤꯗꯣꯏꯗꯨꯕꯨ ꯊꯛꯑꯔꯣꯏꯗ ꯑꯩ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯕ ꯑꯣ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯁꯨ ꯁꯇ꯭ꯌꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯍꯧꯖꯔꯛꯈꯤ ꯃꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯂꯥꯛꯂꯤ ꯍꯣꯇꯦꯜ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯃꯈꯥꯗꯤ ꯀꯩꯗꯧꯁꯦꯕ ꯈꯪꯂꯤꯗ ꯖꯥꯐꯔꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯎ ꯄꯤꯔꯛꯂꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯅꯈꯣꯏꯅꯤ ꯍꯥꯏꯕꯗꯤ ꯏꯆꯦꯅꯤ ꯆꯥꯅꯕꯥꯅꯤꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯕꯥꯂꯥꯖꯤꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨ ꯁꯇ꯭ꯌꯥꯅ ꯅꯪ ꯀꯩꯝꯇ ꯈꯪꯒꯅꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯐ꯭ꯂꯦꯝ ꯑꯗꯨ ꯃꯣꯅꯤꯁꯥ ꯃꯪ ꯑꯃꯁꯨꯡ ꯁꯇ꯭ꯌꯥ ꯁꯦꯂꯦꯟ ꯍꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯤ ꯃꯃꯤꯡ ꯑꯗꯨ ꯑꯁꯨꯝ ꯀꯜꯂꯛꯄ ꯃꯇꯝꯗ ꯁꯨꯝꯅꯇꯒꯤ ꯑꯦꯜ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯂꯞ ꯇꯥꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯥꯁꯨ ꯃꯣꯅꯤꯁꯥꯒꯤ ꯀꯥꯗꯨꯗ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯀꯩꯅꯣ ꯅꯪ ꯉꯟꯇꯥꯅ ꯍꯧꯗꯣꯛꯂꯛꯂꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯕꯥꯂꯥꯖꯤꯒꯤ ꯃꯐꯝ ꯑꯗꯨ ꯈꯪꯉꯦ ꯀꯥꯏ ꯂꯩꯕꯅꯣ ꯈꯪꯂꯦ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯖꯥꯐꯔ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄ꯭ꯔꯣ ꯖꯥꯐꯔꯅ ꯄꯤꯔꯛꯄꯒꯤ ꯄꯥꯎ ꯅꯠꯇꯦꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯥꯁꯨ ꯆꯦꯟꯅꯥꯏꯗ ꯂꯩ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯠꯇꯣꯔꯤꯅꯤ ꯍꯧꯖꯤꯛ ꯅꯪꯕꯨ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯕꯨꯛ ꯇꯧꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯍ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪ ꯉꯥꯡꯉꯤꯁꯦ ꯐꯔꯦ ꯆꯠꯄꯨꯗꯤ ꯆꯠꯂꯁꯤ ꯐꯔꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨꯀꯣ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯅ ꯑꯁꯨꯝꯅ ꯇꯧꯕꯤꯕꯒꯤ ꯃꯔꯝꯗꯤ ꯐ꯭ꯂꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯞ ꯈꯛꯇ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯗꯒꯤꯗꯤ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯨꯗꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯥꯒꯤ ꯐꯣꯇꯣꯔ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛꯂ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯍꯥꯛ ꯀꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯅꯣ ꯃꯗꯨ ꯃꯇꯥꯡꯗꯣ ꯍꯥꯏꯌꯨꯗꯅ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯎꯅꯗꯧꯁꯨ ꯂꯩꯔꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯗꯨꯕꯣ ꯃꯗ ꯃꯣꯅꯤꯁꯥꯅ ꯑꯁ ꯑꯩ ꯉꯥꯡꯉꯝ ꯁꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯇꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤꯕꯨ ꯂꯨꯍꯣꯡꯂꯕꯣ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯍꯣꯡꯗ꯭ꯔꯤ ꯃꯗꯒꯤ ꯁꯇ꯭ꯌꯥꯅ ꯐꯔꯦꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯇꯧꯈꯤ ꯇꯥꯕꯅꯤ ꯀꯩꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯀꯥꯏꯖꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣ ꯅꯣꯛꯄꯒꯤ ꯃꯤꯅꯣꯛ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯃꯁꯤꯗ ꯁꯇ꯭ꯌꯥꯁꯨ ꯐ꯭ꯂꯦꯝ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯇꯟꯖꯥꯗꯨꯗ ꯇꯦꯛꯄꯤꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯅ ꯐꯣꯟ ꯄꯥꯏꯈꯠꯂꯤ ꯁꯥꯔ ꯅꯪꯅ ꯑꯩꯁꯦ ꯈꯪꯕꯨꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩ ꯅꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯁꯣꯝꯁꯤ ꯃꯣꯅꯤꯁꯥꯒꯤ ꯁ꯭ꯇꯣꯔꯤꯗ ꯌꯥꯎꯕꯗꯣ ꯑꯩ ꯎꯕ ꯑꯗꯨꯗ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯣꯝ ꯑꯃꯁꯨꯡ ꯃꯣꯅꯤꯁꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯇꯧꯅꯕꯒꯤ ꯃꯔꯤꯒ ꯂꯩꯅꯕ꯭ꯔꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯅ ꯀꯩꯅꯣ ꯑꯗꯣꯝꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯅꯤꯁꯥ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩ
ꯃꯗꯨꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯉꯥꯏꯉꯝ ꯆꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯃꯗꯨ ꯁꯇ꯭ꯌꯅ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯕ ꯃꯇꯝꯅꯣ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗꯨꯅꯤꯗ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯀꯩ ꯀꯧꯕ ꯃꯗꯨꯗ ꯕꯥꯂꯥꯖꯤ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯕꯥꯂꯥꯖꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯣꯅꯤꯁꯥꯕꯨ ꯕꯥꯂꯥꯖꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯐ꯭ꯂꯥꯏꯠ ꯊꯣꯡꯂꯗꯨꯅ ꯆꯦꯟꯅꯥꯏꯗ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯕꯥꯂꯥꯖꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯂꯥꯖꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯁꯇ꯭ꯌꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯛꯄꯥꯏ ꯁꯇ꯭ꯌ ꯅꯪ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏ ꯃꯗꯨ ꯁꯇ꯭ꯌꯅ ꯃꯣꯅꯤꯁꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯅꯪꯒꯤ ꯃꯣꯃꯦꯟꯅꯤ ꯃꯁꯤ ꯅꯪ ꯅꯁꯥꯅ ꯊꯦꯡꯅꯖꯒꯗꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯕꯥꯂꯥꯖꯤꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯕꯥꯂꯥꯖꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ ꯕꯥꯂꯥꯖꯤꯅ ꯃꯣꯅꯤꯁꯥ ꯀꯝꯗꯧꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥ ꯁꯇ꯭ꯌꯒꯤ ꯃꯈꯨꯠ ꯀꯣꯜꯂꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯂꯥꯖꯤꯅ ꯆꯪꯉꯛꯀꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯇ꯭ꯌꯅ ꯑꯩ ꯐꯣꯟ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯆꯪꯉꯛꯑꯒꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯇ꯭ꯌ ꯃꯐꯝ ꯑꯗꯨ ꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥ ꯑꯃꯁꯨꯡ ꯕꯥꯂꯥꯖꯤ ꯏꯃꯨꯡ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯀꯝꯗꯧꯔꯤ ꯅꯪꯕꯣ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯅꯣꯛꯄꯦꯠ ꯇꯧꯔꯗꯨꯅ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯒ ꯍꯩꯔꯕ꯭ꯔꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕꯁꯤꯅ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯔꯦꯗ ꯃꯗꯨ ꯃꯣꯅꯤꯁꯥꯅ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯁꯤꯅꯔꯖꯤꯗ ꯑꯩꯁꯦ ꯃꯥꯔꯀꯦꯇꯤꯡ ꯍꯦꯗ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯁ꯭ꯇꯥꯔꯠꯑꯞ ꯑꯃꯗꯤ ꯍꯧꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯤ ꯆꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯈꯤ ꯑꯃꯁꯨꯡ ꯕꯥꯂꯥꯖꯤꯅ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁ꯭ꯂꯥꯝ ꯕꯨꯛ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯂꯣꯀꯔ ꯑꯃꯗ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯄꯨꯊꯣꯔꯛꯇꯨꯅ ꯁ꯭ꯂꯥꯝ ꯕꯨꯛ ꯑꯗꯨ ꯃꯣꯅꯤꯁꯥꯗ ꯄꯤꯔꯝꯃꯤ ꯕꯥꯂꯥꯖꯤꯅꯁꯨ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯃꯣꯅꯤꯁꯥꯕꯨꯗꯤ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯏꯟꯇ꯭ꯔꯣꯚꯔꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯣꯅꯤꯁꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯃꯣꯅꯤꯁꯥꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯣꯅꯤꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯣꯅꯤꯁꯥꯕꯨ ꯊꯤꯕ ꯂꯥꯛꯆꯕ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯃꯗꯨꯗ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯊꯧꯅꯥ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯂꯥꯝ ꯕꯨꯛ ꯑꯁꯤꯁꯨ ꯅꯪꯉꯣꯟꯗ ꯍꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯪꯈꯤꯗꯦ ꯑꯩ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯄꯥꯝꯗꯕ ꯌꯥꯎꯇꯔꯒꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯤꯗꯨꯅ ꯄꯤꯈꯤꯗꯕꯅꯤ ꯑꯩ ꯄꯈꯥꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯉꯣꯟꯗ ꯃꯁꯤ ꯁ꯭ꯂꯥꯝ ꯕꯨꯛ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯉꯟꯇꯥꯅ ꯆꯠꯂꯝꯂꯦ ꯃꯗꯨꯗ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯅꯕꯗꯤ ꯍꯣꯠꯅꯔꯛꯄꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯅꯪꯒꯗꯤ ꯑꯩꯒ ꯀꯅꯦꯛ ꯇꯧꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯇꯛꯄꯤꯔꯣꯏ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯃꯣꯅꯤꯁꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯗ ꯃꯁꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯁꯨ ꯄꯥꯈꯠꯃꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯅꯤꯁꯥꯗ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥ ꯑꯃꯁꯨꯡ ꯕꯥꯂꯥꯖꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯁꯨ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯇ꯭ꯌꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯄꯥ ꯑꯗꯨ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦꯗ ꯀꯩꯗꯧꯔꯦ ꯃꯗꯨ ꯃꯆꯦꯅ ꯕꯤꯄꯤ ꯋꯥꯡꯈꯠꯂꯛꯇꯅ ꯋꯥꯟꯊꯔꯤꯕꯅꯤꯗꯅ ꯃꯗꯨ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯗꯨꯀꯥꯟ ꯑꯃ ꯌꯦꯡꯒꯦꯅ ꯆꯠꯄꯅꯤ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯟꯊꯔꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥ ꯁꯇ꯭ꯌ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣꯕ ꯌꯨꯝꯗ ꯏꯪꯅ ꯆꯤꯡꯅ ꯑꯗꯨꯃꯛ ꯂꯩꯕꯁꯦ ꯍꯩꯇꯕ꯭ꯔꯕ ꯑꯩꯅ ꯀꯔꯤ ꯄꯥꯄꯨ ꯇꯧꯖꯔꯨꯕꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯏꯁꯤꯕꯣ ꯁꯨꯃꯥꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯑꯩꯕꯨ ꯍꯥꯠꯇꯣꯏ ꯁꯣꯛꯄꯗꯤ ꯄꯨꯔꯥ ꯍꯥꯠꯀꯦ ꯍꯥꯠꯄꯤꯔꯣ ꯀꯩꯅꯣ ꯃꯗ ꯃꯆꯦꯅ ꯁꯇ꯭ꯌ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯅꯣ ꯅꯪꯅ ꯕꯕꯥꯗ ꯉꯥꯡꯉꯤꯗꯣ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯍꯦꯟꯅ ꯑꯩ ꯀꯔꯤꯝꯇ ꯇꯧꯕ ꯍꯩꯇꯦ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅꯅꯦ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯤ ꯈꯔꯕꯨ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯏꯍꯨꯜ ꯑꯗꯨꯕꯨ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯃꯥꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯅꯦ ꯃꯗ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯃꯗ ꯃꯄꯥꯅ ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯕꯤꯅꯕ ꯃꯤ ꯀꯅꯥ ꯂꯩꯒꯦꯅꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯃꯉꯣꯟꯗ ꯍꯪꯈꯤꯕ ꯅꯪꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯪ ꯅꯣꯡꯃꯗ ꯍꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯁꯇ꯭ꯌꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯦ ꯂꯩ ꯆꯦ ꯕꯕꯥꯒꯤꯗꯃꯛꯇꯅꯦ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯁꯦꯝꯃꯁꯤ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯒꯦ ꯃꯗꯨꯒꯤꯗꯤ ꯃꯆꯦꯅ ꯍꯥꯏ
ꯅꯪꯅ ꯃꯣꯅꯤꯁꯥꯅ ꯐꯣꯟ ꯇꯧꯕ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯅ ꯀꯩꯒꯤ ꯃꯥꯁꯨ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯗꯨꯅ ꯀꯩꯒꯤ ꯃꯗꯒꯤꯗꯤ ꯁꯇ꯭ꯌꯥꯁꯨ ꯃꯆꯦꯗ ꯀꯞꯂꯗꯨꯅ ꯏꯆꯦ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯏꯕꯨꯡ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯂꯤꯕꯅꯣ ꯑꯗꯨꯒ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯅꯪꯅ ꯉꯥꯡꯉꯤꯁꯤꯅ ꯀꯩꯒꯤ ꯃꯥꯒꯨꯝꯕ ꯅꯨꯄꯤ ꯆꯥꯝꯃ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯀꯞꯂꯗꯨꯅ ꯏꯆꯦ ꯑꯩ ꯃꯍꯥꯛꯄꯨ ꯀꯥꯎꯕꯗꯤ ꯉꯝꯃꯜꯂꯔꯣꯏ ꯁꯇ꯭ꯌꯥ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯇꯥꯀꯣ ꯅꯪ ꯃꯍꯥꯛꯀ ꯋꯥꯔꯤ ꯑꯝꯇꯗꯤ ꯁꯥꯟꯅꯔꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯂꯧ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯅꯪꯁꯨ ꯌꯥꯒꯗꯕꯅꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯀꯣ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯣꯅꯤꯁꯥꯗ ꯐꯣꯟ ꯇꯧꯏ ꯃꯗꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯁꯇ꯭ꯌꯥ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯐꯣꯟꯒ ꯄꯥꯏꯈꯠꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯇꯟꯖꯥꯗꯨꯗ ꯁꯇ꯭ꯌꯥꯅ ꯃꯣꯅꯤꯁꯥꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯀꯣꯟꯅ ꯁꯥꯟꯅꯁꯤꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯊꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥ ꯍꯤꯛꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯗꯤꯅꯦꯁ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯂꯧꯔꯝ ꯇꯧꯕ ꯃꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯅꯦꯁꯅ ꯃꯍꯥꯛꯀꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯗꯤꯅꯦꯁꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯤꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯥꯅ ꯌꯨ ꯐꯨꯟꯗ ꯉꯥꯎꯁꯤꯜꯂꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯁꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯤꯅꯦꯁꯄꯨ ꯀꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯗꯤꯅꯦꯁꯅ ꯑꯩ ꯅꯨꯄꯤꯒ ꯈꯟꯅꯔ ꯂꯥꯛꯏꯅꯤꯀꯣ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯇꯛꯇ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯆꯠꯂꯒ ꯍꯨꯝꯆꯠꯂꯣ ꯃꯗꯨꯒꯤ ꯁꯇ꯭ꯌꯥꯅ ꯚꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯑꯇꯩ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯈꯤ ꯇꯟꯖꯥꯗꯨꯗ ꯗꯣꯜ ꯕꯦꯜ ꯑꯃꯨꯛ ꯈꯦꯡꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯁꯥꯅꯦ ꯖꯥꯐꯔꯅꯦ ꯁꯟꯇꯣꯁꯁꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯃꯍꯥꯛ ꯁꯤꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯐꯣꯟ ꯇꯧ ꯑꯃꯗ ꯑꯃꯨꯛ ꯐꯣꯟ ꯇꯧ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤ ꯖꯥꯐꯔꯅ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯁꯤ ꯂꯣꯏ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤꯁꯥꯁꯨ ꯁꯇ꯭ꯌꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯆꯦ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯂꯩ ꯄꯔꯦꯡꯒ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯃꯗꯨꯗ ꯑꯅꯤꯁꯥꯅ ꯑꯣ ꯃꯥꯁꯦ ꯁꯤꯅꯤꯌꯦ ꯑꯗꯨꯒꯤꯅꯤ ꯅꯪ ꯅꯃꯥꯏꯗꯣ ꯊꯨꯒꯥꯏꯌꯨꯔꯥ ꯑꯁꯤ ꯃꯣꯅꯤꯁꯥꯁꯤꯒꯤ ꯍꯛꯇꯛꯇ ꯅꯪ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯣ ꯌꯦꯡꯉꯣ ꯑꯩ ꯄꯥꯟꯅ ꯐꯥꯖꯤꯜꯂꯣꯏꯔꯦꯗꯅ ꯇꯧꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯥꯖꯤꯁꯨ ꯂꯥꯛꯂꯝꯃꯤ ꯕꯥꯂꯥꯖꯤꯁꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯂꯥꯖꯤ ꯃꯈꯣꯏꯅꯤ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯕ꯭ꯔꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯁꯨ ꯈꯔ ꯍꯦꯟꯖꯟꯈꯤꯕꯗꯒꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯐꯣꯟ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯗꯨꯗ ꯕꯥꯂꯥꯖꯤꯅ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯀꯃꯥꯏꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤꯗ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯕ꯭ꯔꯣ ꯆꯠꯂꯣ ꯌꯥꯔꯦ ꯀꯩꯝꯇ ꯀꯥꯏꯗꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯀꯣꯇꯥꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯗꯨꯒꯤꯗꯤ ꯕꯥꯂꯥꯖꯤꯅ ꯁꯇ꯭ꯌꯥ ꯅꯪ ꯑꯁꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯃꯣꯅꯤꯁꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯁꯦ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯁꯨ ꯕꯥꯂꯥꯖꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯕꯥꯂꯥꯖꯤꯅ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯕꯥꯂꯥꯖꯤꯗ ꯍꯥꯏꯔꯛꯏ ꯑꯣ ꯇꯦꯀꯨꯏꯔꯥ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯣꯏꯔꯦ ꯅꯪꯅ ꯃꯤꯡ ꯑꯇꯣꯞꯄ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤꯅꯦ ꯃꯗꯨ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯁꯤ ꯅꯪꯉꯣꯟꯗ ꯀꯣꯏꯁꯟ ꯁꯦꯟꯅꯕꯒꯤ ꯃꯤꯡ ꯑꯗꯨꯗꯤ ꯊꯣꯟꯕꯤꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯁꯤ ꯀꯨꯏꯔꯛꯂꯕꯅꯤ ꯃꯣꯅꯤꯁꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯄꯦꯁꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯕꯥꯂꯥꯖꯤ ꯈꯪꯗꯦꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯅꯪꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯤꯂꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯃꯤꯛꯁ ꯑꯃ ꯆꯠꯄꯗꯧꯅ ꯆꯠꯂꯤ ꯃꯤꯛꯁ ꯄꯪꯇꯧ ꯇꯧꯁꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯟ ꯇꯨꯌꯥꯜꯂꯦ ꯑꯩ ꯃꯁꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯗꯨ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯀꯝꯗꯧꯅ ꯑꯦꯛꯁꯦꯞ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯗꯨ ꯕꯥꯂꯥꯖꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯃꯣꯅꯤꯁꯥ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯣꯅꯤꯁꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯁꯇ꯭ꯌꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯗꯨ ꯃꯗꯨꯒꯤꯗꯤ ꯕꯥꯂꯥꯖꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯇ꯭ꯌꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤꯁꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯤ ꯉꯝꯗꯕ ꯌꯥꯏ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯁꯇ꯭ꯌꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯗꯨ ꯕꯥꯂꯥꯖꯤꯅ ꯃꯥꯅ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯅꯣꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯅꯤꯁꯥꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤ ꯉꯁꯤ ꯅꯛꯁꯤꯟꯅꯔꯤꯕꯁꯤ ꯅꯛꯁꯤꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯕꯥꯂꯥꯖꯤꯗ ꯍꯥꯏꯔꯛꯏ ꯕꯥꯂꯥꯖꯤ ꯑꯩꯅ ꯅꯪꯒ ꯃꯐꯝ ꯑꯁꯤꯗ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯄꯦꯔꯠ ꯑꯃꯗ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯁꯤ ꯑꯩꯅꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯝꯕ ꯄꯥꯝꯃꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯕꯁꯨ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯈꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯕ ꯑꯗꯣ ꯃꯗꯨ ꯑꯩ ꯃꯨꯚ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯃꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨꯁꯨ ꯊꯥꯒꯠꯂꯤ
ꯃꯗꯝꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤ ꯄꯣꯛꯂꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯅꯧꯕ ꯕꯥꯂꯥꯖꯤꯁꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯕꯥꯂꯥꯖꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯕꯥꯂꯥꯖꯤꯗ ꯑꯩꯅ ꯊꯝꯂꯝꯕ ꯏꯖꯠ ꯑꯗꯨ ꯅꯪꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯂꯤ ꯑꯩꯗꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯃꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯇꯥꯕ ꯊꯕꯛꯅꯤꯗ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯕꯥꯂꯥꯖꯤꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯤ ꯅꯠꯇꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯔꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯛꯇꯪ ꯍꯥꯏꯖꯕ ꯄꯥꯝꯕ ꯂꯥꯛꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯇ꯭ꯌꯕꯨ ꯄꯥꯝꯂꯦ ꯁꯇ꯭ꯌꯕꯨ ꯅꯨꯡꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯂꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯍꯥꯛ ꯈꯛꯇꯗꯒꯤꯅꯤ ꯐꯪꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯂꯥꯖꯤꯅ ꯁꯇ꯭ꯌꯗ ꯇꯝꯕ ꯃꯇꯝꯗ ꯁꯇ꯭ꯌ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯇ꯭ꯌꯅ ꯇꯀꯤꯔꯣ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯂꯥꯖꯤꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯥꯂꯥꯖꯤꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯇ꯭ꯌꯅ ꯐꯤꯂꯝ ꯁꯥꯟꯅꯈꯤꯕ ꯆꯦ ꯑꯗꯨꯅꯤ ꯁꯇ꯭ꯌ ꯁꯤꯂꯦꯟ ꯑꯃꯁꯨꯡ ꯃꯣꯅꯤꯁꯥ ꯃꯣꯡ ꯍꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯤꯡ ꯀꯛꯊꯠꯄ ꯃꯇꯝꯗ ꯃꯣꯡ ꯑꯗꯨꯗꯤ ꯀꯩꯒꯤꯗꯃꯛꯇ ꯀꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯃ ꯊꯝꯃꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯣꯡ ꯑꯁꯤ ꯀꯛꯄ ꯇꯥꯔꯒꯗꯤ ꯑꯦꯝ ꯇꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯅꯗꯤ ꯈꯪꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯃꯍꯥꯛꯄꯨ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯅ ꯍꯪꯉꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯤ ꯅꯪꯉꯣꯟꯗ ꯃꯩ ꯍꯧꯒꯩ ꯁꯥꯎꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤꯅꯦ ꯑꯗꯣ ꯁꯣꯔꯤ ꯚꯥꯏ ꯉꯔꯥꯡ ꯑꯁꯤ ꯑꯩ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯅꯪꯒꯤ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟꯗꯨ ꯔꯤꯄꯣꯔꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯔꯤ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯣꯅꯤꯁꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯃꯣꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯁꯣꯔꯤ ꯃꯣꯅꯤꯁꯥ ꯑꯗꯣ ꯅꯣꯏ ꯕꯕꯥꯒꯤ ꯃꯃꯤꯡꯁꯤ ꯃꯣꯡ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯣꯅꯤꯁꯥꯅ ꯁꯥꯎꯗꯅ ꯁꯇ꯭ꯌꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯁ꯭ꯇꯦꯇꯁꯇ ꯁꯇ꯭ꯌꯅ ꯊꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯝꯃꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯁꯤꯟꯅꯔꯝꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯁꯨ ꯃꯣꯅꯤꯁꯥ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯅꯤꯁꯥ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯣꯅꯤꯁꯥꯅ ꯑꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯂꯥꯟꯖꯔꯦ ꯍꯥꯏꯖꯔꯤꯁꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯑꯩꯅ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯤꯔꯕ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯒꯥꯅ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯕꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯑꯩꯅ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅꯤꯗꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯈꯟꯗꯣꯔꯤꯕ ꯃꯗꯨꯒꯤꯗꯤ ꯃꯣꯅꯤꯁꯥꯅ ꯁꯇ꯭ꯌꯗ ꯑꯃꯨꯛ ꯈꯨꯄꯥꯛ ꯊꯥꯏ ꯅꯪꯁꯨ ꯑꯩꯅ ꯀꯣꯟꯈꯤꯗꯥꯏꯅꯦ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤꯅ ꯅꯪ ꯈꯟꯈꯤꯗꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯔꯛꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯥꯏ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯅꯤꯅ ꯍꯥꯏꯗꯥꯏꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯑꯃꯨꯛ ꯁꯇ꯭ꯌꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛ ꯊꯥꯈꯤ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯕꯥꯏ ꯍꯥꯏꯔꯝꯃꯒꯗꯤ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯁꯥ ꯅꯊꯟꯗ ꯅꯁꯥ ꯑꯁꯤ ꯂꯥꯟꯖꯩ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯑꯦꯛꯁꯦꯞ ꯇꯧꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯁꯥ ꯅꯊꯟꯗ ꯉꯥꯛꯊꯣꯛꯆꯅꯕꯗꯨꯃꯛ ꯍꯣꯠꯅꯖꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯐꯣꯟ ꯑꯝꯇ ꯇꯧꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ ꯄꯥꯝꯗꯕ꯭ꯔꯕ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯝꯕ ꯁꯥꯔꯅꯨ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯁꯨ ꯁꯣꯏꯔꯦ ꯃꯁꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯍꯩꯅꯕꯤ ꯅꯠꯇꯦ ꯑꯩ ꯈꯛꯇꯒꯤ ꯍꯩꯅꯕꯤꯅꯤ ꯃꯗꯨꯒꯤ ꯁꯇ꯭ꯌꯅ ꯃꯉꯣꯟꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯃꯣꯅꯤꯁꯥꯅ ꯑꯗꯨꯇꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩ ꯍꯥꯏꯗꯣꯏꯕ ꯏꯆꯦ ꯑꯅꯤꯁꯥꯗꯗꯤ ꯍꯥꯏꯕꯗꯤ ꯉꯝꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯋꯥꯈꯟꯗ ꯈꯟꯗꯨꯅꯗꯤ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯁꯨ ꯑꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯣꯅꯤꯁꯥ ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕꯁꯦ ꯀꯩꯅꯣ ꯑꯩꯁꯨ ꯃꯇꯝ ꯂꯩꯕꯛꯈꯤꯕꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯅꯕꯗꯤ ꯑꯗꯨꯃꯛ ꯍꯣꯠꯅꯈꯤ ꯅꯪꯒ ꯂꯣꯏꯅꯅ ꯅꯣꯛꯄ ꯈꯟꯅꯕ ꯆꯩꯅꯕ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯅꯕ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯃꯐꯝ ꯄꯤꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤꯁꯤ ꯂꯨꯍꯣꯡꯂꯁꯤꯔꯥ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯊꯥꯖꯧ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯁꯇ꯭ꯌꯅ ꯑꯥꯏ ꯂꯚ ꯌꯨ ꯃꯣꯅꯤꯁꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯊꯨꯡꯂꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯔꯅ ꯎꯠꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯅꯤꯁꯥꯕꯨ ꯁꯇ꯭ꯌꯅ ꯄꯥꯝꯖꯕ ꯇꯥꯔꯒꯁꯨ ꯑꯃꯁꯨꯡ ꯕꯥꯂꯥꯖꯤꯕꯨ ꯃꯣꯅꯤꯁꯥꯅ ꯄꯥꯝꯖꯕ ꯇꯥꯔꯒꯁꯨ ꯂꯥꯏꯕꯛꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯊꯦꯡꯅꯅꯕ ꯎꯅꯅꯕꯗꯤ ꯑꯗꯨꯃꯛ ꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕ ꯐꯪꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨ ꯄꯨꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯅꯤꯁꯥꯗꯤ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ ꯃꯣꯅꯤꯁꯥ ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯀꯥꯏꯗꯅꯣꯃꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤꯗ ꯑꯗꯣ ꯀꯩꯅꯣꯝꯇꯗꯤ ꯊꯣꯡꯉꯒ ꯄꯤꯖꯧꯗꯅ ꯃꯗꯨꯗ ꯁꯇ꯭ꯌꯅ ꯑꯗꯣ ꯅꯪ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯑꯝꯇꯗꯤ ꯍꯥꯏꯕꯗꯨꯅ ꯃꯗꯨ ꯃꯣꯅꯤꯁꯥꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯕꯤꯔꯌꯥꯅꯤ ꯑꯃꯁꯨꯡ ꯖꯤꯔꯥ ꯁꯥꯝꯕꯔ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯗꯨ ꯃꯣꯅꯤꯁꯥꯅ ꯅꯪꯒꯤ ꯊꯕꯛ ꯀꯥꯗꯨ ꯇꯣꯛꯊꯣꯛꯑꯗ ꯅꯪꯒꯤ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯅꯕ ꯍꯣꯠꯅꯧ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯄꯩꯁꯥ ꯊꯣꯟꯕꯗꯨꯗꯤ ꯑꯗꯨꯁꯨꯅꯤꯅꯦ ꯑꯩꯒꯤ ꯄꯩꯁꯥꯅ ꯑꯗꯨꯝ ꯁꯤꯡꯗꯣꯛꯎ ꯀꯩꯅꯣ ꯑꯗꯨꯅ ꯍꯥꯏꯁꯤꯅꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ
ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯩ ꯋꯥ ꯅꯠꯇꯦꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯨꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯤꯡꯒꯗꯕ ꯃꯗꯨ ꯁꯇ꯭ꯌꯅ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯄ꯭ꯂꯥꯟ ꯑꯇꯣꯞꯄ ꯑꯃ ꯂꯩꯅꯦ ꯀꯩ ꯄ꯭ꯂꯥꯟ ꯖꯨꯅꯤꯌꯔ ꯁꯇ꯭ꯌ ꯅꯪ ꯆꯩ ꯆꯥꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯗ ꯃꯣꯅꯤꯁꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯣ ꯃꯗꯨ ꯁꯇ꯭ꯌꯅ ꯅꯪꯒꯤ ꯅꯈꯣꯜꯁꯤꯕꯨ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯗ ꯃꯣꯅꯤꯁꯥꯒꯤ ꯃꯈꯣꯜꯗꯨ ꯄꯥꯏꯍꯜꯂꯝꯃꯤ ꯃꯗꯨ ꯁꯇ꯭ꯌꯅ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤꯁꯤꯅ ꯀꯩꯒꯤ ꯑꯣ ꯈꯔ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪ ꯃꯐꯝ ꯅꯥꯇꯩ ꯆꯥꯗꯕ ꯑꯝꯗ ꯄꯨꯕꯤꯔꯤꯔꯅ ꯈꯜꯂꯤꯕꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯅꯤꯁꯥꯅ ꯁꯇ꯭ꯌꯕꯨ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯃꯇꯧꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤ ꯃꯌꯥꯝꯅ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯐꯖꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯁꯤ ꯚ꯭ꯌꯨꯁꯨ ꯌꯥꯝꯅ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯕꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯃꯁꯨꯡ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯥꯒꯠꯆꯔꯤ